ꯍꯧꯖꯤꯛꯐꯥꯎꯗ ꯃꯩꯇꯩ ꯑꯃꯠꯇ ꯂꯩꯈꯤꯕꯨꯔ ꯍꯥꯏꯕ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯁꯤꯅꯠꯇꯗꯤ ꯂꯩꯐꯝ ꯂꯩꯇꯕ ꯑꯁꯤꯒꯤ ꯉꯁꯤ ꯐꯥꯎꯗ ꯃꯩꯇꯩ ꯑꯃꯠꯇ ꯀꯥꯕ ꯉꯝꯗ꯭ꯔꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯔꯥꯅꯤꯄꯨꯔꯒꯁꯤ ꯈꯥꯏꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯉꯁꯥꯏꯒꯤ 25,000 ꯂꯩꯖꯔꯝꯕꯁꯦ ꯑꯁꯤꯅꯗꯤ ꯑꯩꯈꯣꯏ ꯈꯛꯇꯪ ꯂꯣꯏꯅ ꯄꯤꯁꯜꯂꯕꯁꯨ ꯀꯥꯕ ꯉꯝꯗꯕ ꯑꯩꯁꯦ ꯂꯦꯞꯄꯒꯦ ꯌꯥꯔꯦ ꯍꯥꯏꯅ ꯂꯦꯞꯄꯒꯦꯕ ꯑꯩꯒꯤ 25,000ꯁꯦ ꯃꯣꯡꯐꯝꯗꯒꯤ ꯍꯧꯒꯠꯂꯒ ꯄꯤꯔꯁꯨ ꯀꯥꯕ ꯉꯝꯗꯕ ꯃꯁꯤ ꯁꯔꯛꯁꯤꯗ ꯍꯧꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯗ ꯊꯣꯏꯕ ꯍꯥꯏꯅ ꯃꯃꯥꯡꯒꯤ ꯇꯥꯔꯝꯗ MLAꯒꯤ ꯇꯤꯀꯦꯠ ꯐꯪꯕ BJPꯒꯤ ꯃꯗꯨ ꯀꯥꯕ ꯉꯝꯈꯤꯗꯦ ꯌꯥꯝ ꯁꯥꯊꯤꯅ ꯈꯦꯅꯔꯒ ꯆꯠꯈꯤ ꯑꯗꯨ ꯃꯍꯥꯛꯁꯤꯅ ꯑꯃꯨꯛ ꯍꯟꯗꯛꯀꯤ ꯇꯥꯝꯁꯤꯒ ꯃꯉꯣꯟꯗ ꯇꯤꯀꯦꯠ ꯄꯤꯔꯛꯇꯦ ꯍꯥꯏꯅ ꯃꯩꯇꯩ ꯚꯣꯇꯔꯁꯤꯡꯁꯦ ꯂꯣꯏꯅ ꯆꯤꯡꯊꯣꯛꯈꯤ ꯃꯩꯇꯩꯗ ꯑꯩꯈꯣꯏ ꯈꯔꯇꯅꯤ ꯄꯥꯔꯇꯤ